mayambo ahanba makthada kanglele pungori channel gi makedagi bisok khoirakpamna taram nokchari channel asina ngasisu tabada ki tujungba phawraba subscribers nga thabira powari ama mayamda kudol tamjage haiduna poduna laksari wari asi lithok charapa matamda soikiba langkiba kaya yarabosu mayamna nusibiduna ngakpiu haiduna hajari aduga amana channel asibu mapung phanba matamda sarugya biboina adom na like amadi subscribe share to biram haiduna jari subscribe to matamda bell icon so on to biram mathangi wari thaglapa matamda adom gi phone da phangna bagi damakta adu de wari se hongna ba tokjaraki thaudo singa sidagi na sahi manga muki mamangi wari ama khakni ai gaming thauba kaujai aikhogi isilinaw sani khaktani ikhade inaw nupi amaga aiga babagi masimanaw di asuki matik yamna yam khare yum pareng sangna dumak laiminai aikhoi ipugi masimanaw singa soi khoi ga pareng sangna dumak laiminarabani haibadi hingkhola se suki matik yamna sawi mahok sadagi so hongnai khoi se aduki matik yamna nungsi chana na hinglakpa haibado erakpani asumna matam khara hogjing khraba matung dai se nong manumit amani imanaba amagi luhongba salura gai si yum dhalakpa matamda matam asi so khara thingjilaklai ish matam asi so ayong na thingjingkhre baba gi ma kana phone tawra ga si masai ki labra haidana hanglai basi yum da kitang thuna si gari si thawra ga prap sangsin tragadi imana ba singa sisu khara thuna halasi haibada mata su yanarakti phare aisu yum da khara thuna sanglagi haidana si gari do mak prap thauduna lakpani laika si hek yaropa matamda laika gi mangpham leiba maike somda kana gumba misaka mama mi sami oina fat launa sangkiba gumna isi kari gumba mami sami ama isi uba horakpani maduda isi kari noidana gari ase mukamle aduga mangpham tana muk laisilaga yenglakpa matamda kana gumba mata su leiramde kainoda hojik ni haktangi mamangda sida mami sami oina fat launa sangkiba dobu ai gi sanu urakpra natragana ai sanu urakpanida masidai kana gumba misak ama lairibado onthokpanida as phare yumda khara thuna sangnaba isu tawrake haidana isu wakhalasi jaja ki wakhal khallaga isu gari se thogya haidana hek tawrakpa matamda mangphamgi maning thangba saruga somsida hogdong ani khak yamna kana singnaraklami matam adudagi sase karino haidana wakhalda sungi haktang khalle hagdong siglakpagi makhon singnarakpagi makhon mayam singadu dai sui sase chumdring chumna leplaga gari se thogani haiba phawba dai se kaukthokuna dumak lairamani mangphamgi maning thangba saroga somsida hagdong ani khak asuki matik yamna kana singnarakliba sina karigi as hon thokpanida fare aisu yumda khara thuna changnaba isu tawrage natragadi mafam jaga sidai si sum kuina pantharaga lairabadi aisu yara oidribani asi hairaga wakhal khallaga isi prap thauduna laklai mangphamgi hek maning thangba suroga somsida kana gumba misaga madum laibagumna aigi sada phawrapani maduda isu karino haidana dum tumina lairami asum nangi haktangi matungda yumda yawraklai yumda yawraba matamda thongala si thokjilaklage haidana isu thongala si thongal gi wana khagaliba sambala du soina prap loktholaba matamda aisu prap sangsilaklaga yengi maduda kana gumba nupi amagi phibam da masamana maru ikokokpa makhai thongala dugi manungda lairami tasiyana hairabada khogi pusaga khoiga se thongala se pulapun bani aduna makhogi thongal thangba maike som sangpham jaga adomda kana gumba misaga maga khogi thongala sida pulapun laibugumna isu isasi jaja ki wakhal yamna phorokpani thongala duda kana gumba misaga ma laibugumna lairakpaduda urakpaduda gi sasi jaja ki wakhal khallaga isi kana no haidana wakhal da su khalli kainoda thongal thangba maike somda kana gumba misaga ma laibugum tawribasi masibu karino haidana isu sasi lairingai tanjaduda kana gumba misaga ma aigi tung thangba saruga somsida makhol tarakpagumna lakpagi khongthang makhol tarakpagumna isi makhol khara su tarakpani maduda isi kana no haidana phalai tholaga yingluba matamda kana gumba matadi leiramde thongal thangba maike somda makhol khara taraklibasi karino sibo kainoda
ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯂꯤꯕꯁꯤꯕꯨ ꯍꯟꯗꯣꯛꯂꯒ ꯑꯃꯨꯛ ꯌꯦꯡꯂꯨꯕ ꯃꯇꯝꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ ꯍꯥꯏꯗꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯩꯁꯤ ꯒꯥꯔꯤ ꯑꯁꯤ ꯄ꯭ꯔꯞ ꯊꯧꯖꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯥꯁꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯩꯈꯤꯕꯗꯨ ꯏꯁꯥꯁꯤ ꯋꯥꯈꯜꯗꯁꯨ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯒ ꯑꯗꯨꯃꯛ ꯆꯪꯂꯛꯄꯅꯤ꯫ ꯃꯪꯒꯣꯜ ꯍꯦꯛ ꯀꯥꯈꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯨꯆꯧꯍꯣꯏꯒꯤ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯈꯣꯜ ꯑꯁꯤ ꯊꯣꯛꯅ ꯍꯦꯔꯛꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯄꯅꯤ꯫ ꯑꯩꯁꯤ ꯍꯨꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯩ ꯏꯁꯥꯃꯛꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇꯁꯨ ꯇꯥꯖꯗ꯭ꯔꯕꯅꯤ꯫ ꯏꯃꯨꯡꯗ ꯆꯪꯂꯛꯑꯕ ꯃꯇꯝꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯌꯨꯁꯨ ꯈꯤꯇꯪꯕꯨꯗꯤ ꯊꯛꯂꯛꯏ ꯍꯥꯏꯕꯕꯨ ꯕꯕꯥꯒ ꯏꯃꯥꯒꯗ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯪꯕ ꯃꯇꯝꯗ ꯕꯕꯥꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯍꯩ, ꯂꯨꯍꯣꯡꯕ ꯆꯠꯈ꯭ꯔꯒ ꯊꯛꯀꯅꯨ ꯆꯥꯒꯅꯨ ꯍꯥꯏꯕꯗꯤ ꯌꯥꯗꯦ, ꯑꯗꯨꯒ ꯅꯃꯤꯠꯇ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯤꯗꯥꯛ ꯉꯥꯎꯔꯒ ꯎꯔꯒ ꯅꯪꯅ ꯀꯩꯅꯣ ꯖꯥꯠ ꯌꯥꯝꯅ ꯎꯏ ꯀꯥꯏꯅ ꯇꯥꯕ ꯌꯥꯗꯕ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯀꯣ, ꯇꯥꯕ ꯌꯥꯗꯕ ꯋꯥ ꯉꯥꯡꯂꯛꯀꯅꯨ." ꯑꯁꯤ ꯍꯥꯏꯔꯒ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯈꯔꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯏꯆꯟꯅꯨꯄꯤꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯍꯤꯗꯥꯛ ꯊꯛꯑꯒ ꯄꯨꯡꯎꯗ ꯎꯕ ꯑꯣꯏꯔꯝꯕ ꯌꯥꯏ, ꯗꯗꯥ ꯀꯩꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯋꯥꯈꯜꯗ ꯈꯟꯖꯤꯜꯂꯨꯅꯨ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ, "ꯍꯩ, ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯒ ꯎꯕ ꯅꯠꯇꯦ ꯍꯥꯏ ꯋꯥꯅꯤ, ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯔꯒ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯏꯇꯥ ꯇꯥꯗꯦ, ꯃꯔꯨ ꯃꯔꯥꯡ ꯀꯣꯛꯂꯕꯤ ꯍꯅꯨꯕꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯑꯩꯒꯤ ꯏꯁꯥꯁꯤ ꯎꯔꯛꯄꯅꯤ꯫ ꯑꯁ ꯗꯗꯥ, ꯌꯥꯔꯦꯁꯤ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯅꯠꯇ꯭ꯔꯒꯗꯤ ꯍꯥꯏꯐꯝ ꯑꯃꯠꯇ ꯍꯦꯛ ꯂꯩꯇ꯭ꯔꯕ꯭ꯔꯣ?" "ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯁꯨ ꯎꯔꯛꯄꯗꯨꯗ ꯑꯗꯨꯝ ꯄꯥꯎ ꯑꯁꯤ ꯇꯝꯕꯒꯤ ꯋꯥꯅꯤꯗ, ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯁꯤꯕꯨ? ꯀꯥꯏꯕꯨꯗꯤ ꯀꯥꯏꯗꯦ ꯍꯥꯏꯕꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ." "ꯍꯣꯏꯁꯤ, ꯌꯥꯔꯦꯁꯤ." ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯏꯄꯨꯆꯧꯍꯣꯏꯒꯤ ꯃꯈꯣꯏꯒꯤ ꯌꯨꯝꯐꯝ ꯑꯁꯤ ꯃꯁꯤꯗꯩꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯥꯟꯊꯣꯛꯈꯤꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯏꯄꯨꯆꯧ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯏꯄꯨꯆꯧ ꯍꯥꯏꯔꯒ ꯍꯨꯒꯠꯄ ꯃꯇꯝꯗ ꯏꯄꯨꯆꯧꯅ ꯑꯁꯨꯝ ꯍꯥꯏꯔꯛꯈꯤ, "ꯃꯁꯤꯒꯤ ꯁꯪꯀꯥꯔꯤꯕ ꯖꯒꯥ ꯑꯁꯤꯗꯪ ꯇꯛꯊꯣꯛꯂꯒ ꯁꯦꯡꯗꯣꯛꯅꯕ ꯀꯩꯅꯣ ꯈꯔ ꯇꯧꯒꯦꯅ ꯈꯟꯕꯁꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯏꯁꯪꯀꯥꯔꯤꯕ ꯖꯒꯥ ꯑꯁꯤ ꯃꯁꯤ ꯁꯦꯡꯗꯣꯛꯀꯦ ꯍꯥꯏꯗꯅ ꯑꯩꯁꯤ ꯑꯗꯨꯝ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯗꯦ꯫ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯅꯌꯥꯝꯕꯅꯤ ꯍꯥꯏꯗꯅ ꯑꯃ ꯂꯩꯔꯤꯕꯁꯤꯁꯨ ꯅꯈꯨꯔꯥꯁꯤꯡ ꯑꯁꯤꯁꯨ ꯊꯕꯛ ꯁꯨꯒꯅꯤ ꯆꯠꯀꯅꯤ ꯍꯥꯏꯕꯒ ꯑꯃꯠꯇ ꯈꯪꯕ ꯖꯥꯠ ꯅꯠꯇꯦ꯫ ꯃꯐꯝ ꯖꯒꯥ ꯑꯁꯤꯗꯁꯨ ꯅꯥꯟꯊꯨꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯌꯥꯅꯕ ꯑꯃꯨꯛꯇꯪ ꯁꯦꯡꯗꯣꯛꯀꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯆꯠꯄ ꯃꯇꯝꯗ ꯅꯤꯡꯀꯣꯡ ꯀꯥꯏꯕ ꯀꯣꯛ ꯀꯥꯏꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯒꯗꯣꯔꯤꯕꯅꯤ꯫ ꯏꯄꯨꯆꯧ, ꯌꯥꯔꯦꯁꯤ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯀꯀꯥꯗꯔ ꯀꯅꯥꯒꯅꯣ ꯑꯃ ꯁꯤ ꯑꯃꯨꯛꯇꯪ ꯁꯦꯡꯗꯣꯛꯍꯜꯂꯨ꯫ ꯃꯁꯤꯒꯤ ꯃꯐꯝ ꯖꯒꯥꯁꯤ ꯑꯃ ꯃꯇꯦꯡ ꯆꯠꯄ ꯃꯇꯝꯗꯁꯨ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯦ." ꯑꯁꯤ ꯍꯥꯏꯔꯒ ꯏꯄꯨꯆꯧꯁꯤ ꯑꯩꯅ ꯍꯧꯒꯠꯄꯤꯔꯕ ꯃꯇꯨꯡꯗ ꯏꯄꯨꯆꯧꯗꯨ ꯃꯍꯥꯛꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯩꯁꯨ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯌꯧꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯏꯄꯨꯆꯧ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯄꯅꯤ꯫ ꯍꯧꯗꯣꯡ ꯑꯅꯤꯈꯛ ꯌꯥꯝꯅ ꯀꯟꯅ ꯆꯤꯛꯅꯕꯒꯤ ꯃꯈꯣꯜ ꯑꯁꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯑꯩꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯒ ꯑꯩꯁꯤ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯏꯁꯥꯁꯤ ꯄꯣꯞ ꯇꯥꯕ ꯃꯈꯩ ꯇꯨꯝꯊꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯏꯁꯥꯁꯤ ꯑꯍꯤꯡꯗꯨꯃ ꯇꯨꯝꯊꯕ ꯄꯥꯛꯅ ꯌꯥꯔꯝꯗꯦ꯫ ꯃꯗꯨꯗ ꯑꯩꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯒ ꯑꯁꯨꯝꯅꯁꯨ ꯈꯜꯂꯛꯏ, ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯏꯄꯨꯆꯧ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯉꯁꯥꯏ ꯏꯄꯨꯆꯧꯅ ꯅꯥꯟꯊꯣꯛꯈꯤꯕ ꯖꯒꯥ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯑꯃꯨꯛꯁꯨ ꯗꯤꯛ ꯂꯥꯎꯅ ꯅꯥꯟꯊꯣꯛꯈꯤꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯄꯅꯤ꯫ ꯃꯈꯣꯜ ꯑꯁꯤ ꯍꯟꯗꯛꯃꯨꯛꯇꯤ ꯏꯕꯣꯛꯆꯧꯕꯤ ꯑꯣꯏꯅ ꯇꯥꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯊꯣꯛꯂꯒ ꯍꯦꯛ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯇꯧꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯉꯛꯄꯅꯁꯨ ꯈꯝ ꯊꯦꯡꯂꯤ꯫ ꯀꯩꯅꯣꯗ, ꯏꯕꯣꯛꯆꯧꯕꯤ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯅꯥꯟꯊꯣꯛꯈꯤꯕꯗꯣ? ꯑꯗꯨꯒ ꯑꯩꯅ ꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯅ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃꯅ ꯈꯔ ꯍꯨꯝꯂꯛꯄꯒꯨꯝꯅ ꯐꯥꯎꯔꯛꯄꯅꯤ꯫ ꯑꯩꯒꯤ ꯏꯁꯥꯁꯤ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃꯅ ꯍꯨꯝꯂꯛꯄꯒꯨꯝꯅ ꯏꯁꯥꯗ ꯖꯥꯠ ꯌꯥꯝꯅ ꯐꯥꯎꯔꯛꯂꯤꯕꯁꯤ ꯑꯁꯤꯕꯨ ꯇꯁꯦꯡꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯣꯏꯕ ꯃꯥꯌꯣꯛꯅꯔꯝꯗꯥꯏ ꯃꯇꯝ ꯑꯁꯤ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯈꯔ ꯍꯨꯝꯂꯛꯏ ꯍꯥꯏꯕꯗꯣ ꯃꯗꯨ ꯆꯨꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯆꯨꯝꯂꯝꯕ ꯇꯥꯏ꯫ ꯐꯔꯦ, ꯑꯩꯁꯨ ꯈꯔ ꯊꯨꯅ ꯆꯪꯅꯕ ꯇꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯅ ꯑꯩꯁꯤ ꯆꯪꯅꯕ ꯍꯥꯏꯗꯅ ꯀꯩꯅꯣ ꯈꯔ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯉꯪꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯄꯅꯤ꯫ ꯃꯈꯣꯜꯁꯤꯡ ꯑꯗꯨꯗ ꯑꯩꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫
ꯉꯪꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯅꯣ? ꯉꯪꯕꯒꯤ ꯃꯈꯣꯜ ꯌꯥꯝꯅ ꯇꯥꯔꯛꯂꯤꯕꯁꯤ ꯍꯥꯏꯗꯅ ꯑꯩꯁꯤ ꯌꯦꯅꯈꯥ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯐꯥꯎꯕ ꯍꯥꯏꯐꯦꯠ ꯈꯔ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯂꯩꯔꯝꯃꯤ꯫ ꯃꯤꯁꯛ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯠꯇ ꯈꯪꯕ ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯩꯒꯤ ꯏꯁꯥꯁꯦ ꯑꯀꯤꯕ ꯇꯨꯖꯨꯡꯕꯅ ꯄꯤꯛ ꯊꯜꯂꯛꯂꯕꯅꯤ꯫ ꯑꯗꯨꯒ ꯌꯦꯅꯈꯥ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯑꯩꯁꯤ ꯆꯠꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯌꯦꯅꯈꯥ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯆꯠꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯃꯈꯣꯜ ꯃꯌꯥꯝ ꯑꯃ ꯑꯩꯒꯤ ꯏꯁꯥꯗ ꯁꯈꯤꯅꯥꯁꯨ ꯄꯤꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯜꯂꯒ ꯑꯩꯁꯦ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯒꯦ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯆꯪꯂꯛꯄ ꯃꯇꯝꯗꯅꯤ ꯁꯨꯃꯥꯡ ꯃꯇꯣꯜ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯂꯩꯕꯒꯨꯝꯅ ꯑꯩꯁꯤ ꯎꯔꯛꯄꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯍꯥꯏꯐꯦꯠꯁꯨ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯁꯨꯃꯥꯡ ꯃꯇꯣꯜ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯏꯁꯥꯁꯤ ꯖꯥꯠꯀꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯒ ꯑꯗꯨꯃꯛ ꯄ꯭ꯔꯞ ꯆꯪꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯁꯨꯃꯥꯡ ꯃꯇꯣꯜ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯃꯈꯣꯜ ꯀꯩꯅꯣ ꯈꯔ ꯇꯥꯖꯔꯕꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯎꯔꯛꯇꯕꯗꯨꯗ ꯑꯩꯁꯦ ꯑꯗꯨꯃꯛ ꯄ꯭ꯔꯞ ꯊꯣꯛꯂꯛꯑꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯣꯛꯂꯛꯑꯕ ꯃꯇꯝꯗ ꯑꯩꯁꯤ ꯃꯪꯒꯣꯜꯒꯤ ꯙꯔꯤ ꯃꯆꯤꯜ ꯑꯗꯨ ꯐꯥꯎꯕꯗ ꯌꯧꯔꯛꯂꯕ ꯀꯥꯟꯗꯅꯤ ꯁꯨꯃꯥꯡ ꯃꯇꯣꯜ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯎꯕ ꯃꯇꯝꯗ ꯑꯩꯅ ꯉꯁꯥꯏ ꯎꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯃꯗꯨꯒ ꯆꯞ ꯆꯥꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯃꯔꯨ ꯃꯔꯥꯡ ꯏꯀꯣꯛ ꯀꯣꯛꯂꯒ ꯆꯠꯂꯤꯕꯗꯨ ꯑꯩꯁꯨ ꯍꯥꯏꯐꯦꯠ ꯎꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯏꯁꯥꯁꯤ ꯂꯋꯥꯏ ꯂꯨꯇꯣꯟꯒ ꯁꯥꯠꯈ꯭ꯔꯦ꯫ ꯀꯔꯤꯅꯣꯗ ꯉꯁꯥꯏꯁꯨ ꯎꯈꯤꯕꯁꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯎꯗꯨꯅ ꯂꯩ꯫ ꯃꯁꯤ ꯑꯃꯨꯛꯇꯪꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯒꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯍꯦꯛ ꯀꯨꯝꯊꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯥꯡꯗ ꯆꯠꯂꯤꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯍꯦꯛꯇ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯗꯨꯃꯛ ꯃꯥꯡꯈꯤ꯫ ꯃꯇꯧꯗꯨꯗ ꯑꯩꯁꯨ ꯏꯁꯥꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯐꯥꯎꯔꯒ ꯑꯩꯁꯤ ꯌꯥꯝꯅ ꯀꯤꯖꯔꯛꯇꯨꯅ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯁꯣꯏꯗ꯭ꯔꯦ, ꯃꯁꯤ ꯇꯁꯦꯡꯅ ꯂꯥꯏ ꯃꯊꯤ ꯐꯣꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕ꯭ꯔꯥ? ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯥꯏ ꯁꯥꯟꯅꯕꯒ ꯌꯥꯎꯔꯕ꯭ꯔꯥ? ꯂꯥꯏ ꯁꯥꯟꯅꯔꯕꯁꯨ ꯑꯁꯨꯝꯅꯗꯤ ꯇꯧꯐꯝ ꯊꯣꯛꯇꯦꯗ꯫ ꯑꯗꯨꯕꯨ ꯇꯧꯔꯛꯏꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯀꯔꯤꯅꯣ? ꯐꯔꯦ, ꯇꯨꯝꯕ ꯑꯣꯏꯅ ꯆꯪꯂꯒꯦ ꯑꯩꯁꯨ, ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯕꯕꯥꯒ ꯏꯃꯥꯒꯗ ꯋꯥꯔꯤ ꯋꯥꯇꯥꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯧꯔꯒꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯑꯗꯨꯃꯛ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯁꯨ ꯏꯁꯥꯁꯦ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯕꯕꯥꯒ ꯏꯃꯥꯒꯗ ꯑꯩꯁꯨ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯑꯍꯤꯡꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯕ ꯃꯇꯝꯗ ꯕꯕꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯃꯅꯤꯡ ꯃꯌꯥ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤ ꯃꯁꯤꯗꯩꯁꯤꯗ ꯀꯣꯛ ꯂꯥꯎꯕ ꯃꯈꯣꯜ ꯀꯩꯅꯣ ꯈꯔꯁꯨ ꯌꯥꯝꯅ ꯇꯥꯔꯛꯄ, ꯌꯥꯝꯅ ꯀꯤꯔꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝ ꯃꯔꯨꯝ ꯑꯃ ꯇꯥꯔꯛꯄꯒꯨꯝꯕ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯧꯔꯛꯏ꯫ ꯑꯩꯁꯨ ꯅꯈꯣꯏ ꯀꯤꯈ꯭ꯔꯅꯤ ꯍꯥꯏꯗꯅ ꯍꯥꯏꯗꯣꯛꯇꯕꯅꯤ, ꯑꯗꯨꯕꯨ ꯇꯧꯔꯛꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗꯤ ꯑꯩꯁꯨ ꯀꯗꯣꯝꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯛꯏꯕꯅꯣ ꯍꯥꯏꯕꯗꯣ ꯃꯁꯤꯃꯗꯤ ꯑꯩꯁꯨ ꯆꯃꯝꯅꯩ꯫ ꯕꯕꯥ, ꯇꯧꯔꯛꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗꯤ ꯑꯩꯗꯤ ꯏꯁꯥꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯔꯛ ꯇꯥꯅ ꯈꯟꯈ꯭ꯔꯦꯗ꯫ ꯉꯔꯥꯡ ꯇꯧꯔꯛꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯃꯔꯨ ꯀꯣꯛꯄꯤ ꯑꯃ ꯊꯥꯏꯅꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯆꯠꯂꯦꯒ ꯍꯥꯏꯅꯔꯛꯄ꯭ꯔꯣ? ꯏꯄꯥꯒꯤ ꯊꯧꯕ, ꯀꯥꯏꯗꯒꯤ ꯋꯥꯅꯣꯗ? ꯃꯔꯨ ꯀꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯑꯩꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯃꯅꯨꯡ ꯑꯁꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯃ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯇꯧꯔꯛꯇꯕꯅꯤꯗ꯫ ꯅꯪꯅ ꯎꯏꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯗꯤ ꯃꯈꯣꯜ ꯈꯛꯇꯃꯛ ꯇꯥꯕꯅꯤ, ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯔꯛꯇꯕꯅꯤ꯫ ꯑꯁꯨꯝꯅ ꯕꯕꯥꯒ ꯑꯩꯒꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛꯆꯧꯕꯤꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤ꯫ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯑꯁꯤ ꯊꯧꯅꯕ ꯍꯥꯏꯗꯅ ꯕꯕꯥꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯕꯕꯥꯅꯁꯨ ꯒꯥꯔꯤ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯊꯧꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯏꯕꯣꯛꯆꯧꯕꯤꯗꯨ ꯄꯨꯈꯠꯈꯤ꯫ ꯑꯗꯨꯕꯨ ꯏꯕꯣꯛꯆꯧꯕꯤꯒꯤ ꯃꯍꯥꯛꯀꯤ ꯂꯥꯏꯅꯥ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯕꯕꯥꯗ ꯐꯣꯟ ꯇꯧꯔꯒ ꯍꯪꯂꯨꯕ ꯃꯇꯝꯗ ꯏꯕꯣꯛꯆꯧꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯍꯥꯏꯍꯟꯗꯦ, ꯍꯥꯏꯕꯗꯤ ꯃꯈꯣꯏꯗ ꯈꯪꯍꯟꯗꯦ꯫ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯂꯣꯟꯅ ꯀꯦꯟꯁꯔ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯕꯕꯥꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯑꯩꯅ, ꯑꯗꯨꯗꯤ ꯏꯕꯣꯛꯆꯧꯕꯤꯁꯤ ꯀꯦꯟꯁꯔ ꯑꯣꯏꯔꯗꯤ ꯑꯁ ꯐꯔꯛꯇꯤ ꯑꯣꯟꯊꯣꯛꯅ ꯇꯥꯈ꯭ꯔꯅꯤꯗ꯫ ꯈꯪꯗ꯭ꯔꯦ ꯏꯕꯨꯡꯉꯣ, ꯀꯦꯟꯁꯔ ꯍꯥꯏꯕ ꯂꯥꯏꯅꯥꯁꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯀꯤꯖꯈ꯭ꯔꯦ꯫ ꯈꯪꯗ꯭ꯔꯦ, ꯅꯕꯣꯛꯆꯧꯕꯤꯁꯤ ꯃꯤ ꯐꯕꯅꯤ, ꯃꯤ ꯐꯔꯕꯗꯤ ꯏꯁꯣꯔꯅ ꯂꯧꯁꯤꯜꯂꯦ ꯍꯥꯏꯕꯗꯣ ꯃꯗꯨ ꯆꯞ ꯆꯥꯅ ꯍꯦꯛ ꯊꯣꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣ? ꯕꯕꯥ, ꯑꯗꯣ ꯏꯕꯣꯛꯆꯧꯕꯤꯗꯤ ꯃꯍꯥꯛ ꯃꯁꯥ ꯑꯃꯠꯇ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ? ꯕꯕꯥꯅꯁꯨ ꯏꯕꯣꯛꯆꯧꯕꯤꯁꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯑꯅꯥꯕ ꯃꯁꯥꯅꯁꯨ ꯈꯪꯖꯗ꯭ꯔꯤ ꯍꯥꯏꯗꯅ ꯕꯕꯥꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯈꯣꯏꯁꯤ ꯏꯕꯣꯛꯆꯧꯕꯤꯗꯨ ꯄꯨꯊꯔꯛꯂꯤ꯫ ꯏꯕꯣꯛꯆꯧꯕꯤꯒꯤ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯁꯤ ꯅꯣꯡꯃꯒꯤ ꯈꯔ ꯀꯦꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯕꯣꯛꯆꯧꯕꯤꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯀꯦꯟꯁꯔꯅꯤ ꯍꯥꯏꯕꯁꯤ ꯏꯕꯣꯛꯆꯧꯕꯤ ꯃꯍꯥꯛ ꯃꯁꯥꯁꯨ ꯈꯪꯖꯔꯛꯂꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅ,
ꯏꯕꯣꯛꯆꯧꯕꯤꯁꯤ ꯃꯍꯥꯛ ꯃꯁꯥꯅꯁꯨ ꯀꯦꯟꯁꯔꯅꯤ ꯈꯪꯂꯕꯗꯤ ꯕꯕꯥ ꯏꯕꯣꯛꯆꯧꯕꯤ ꯃꯁꯥꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏꯗ ꯈꯪꯗ꯭ꯔꯤ ꯏꯕꯨꯡꯉꯣ ꯇꯧꯔꯤꯁꯤ ꯀꯦꯟꯁꯔ ꯍꯥꯏꯕ ꯂꯥꯏꯅꯥꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯔꯛ ꯇꯥꯈ꯭ꯔꯕ ꯂꯥꯌꯦꯡꯕꯁꯨ ꯐꯔꯛ ꯇꯥꯕ ꯂꯥꯏꯅꯥ ꯑꯃ ꯑꯣꯏꯔꯨꯕꯅꯤ나 ꯑꯁ ꯈꯪꯗ꯭ꯔꯤ ꯁꯤꯕ ꯉꯥꯏꯅ ꯍꯤꯡꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯏꯕꯣꯛꯆꯧꯕꯤꯒꯤ ꯃꯁꯝ ꯑꯁꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯔ ꯀꯦꯜꯂꯛꯄꯁꯤꯗ ꯃꯀꯣꯛ ꯑꯁꯤ ꯄꯨꯡꯇꯥꯡ ꯇꯥꯡꯈ꯭ꯔꯦ ꯃꯗꯨꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯆꯤꯡꯅꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯏꯕꯣꯛꯆꯧꯕꯤꯒꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯁꯤ ꯇꯥꯡꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯁꯨ ꯏꯕꯣꯛꯆꯧꯕꯤꯒꯤ ꯃꯁꯛꯀ ꯆꯞ ꯃꯥꯟꯅꯕ ꯐꯤꯕꯝꯃꯨꯛꯇꯤ ꯆꯞ ꯆꯥꯕ ꯃꯑꯣꯡ ꯑꯃꯗ ꯑꯩꯅ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯎꯈꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛꯇ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯅꯤꯡꯁꯤꯡꯂꯛꯂꯦ ꯏꯕꯣꯛꯆꯧꯕꯤꯁꯤ ꯑꯁꯤꯒꯨꯝꯕ ꯂꯥꯏꯅꯥ ꯑꯁꯤ ꯌꯥꯝꯅ ꯀꯤꯊꯨꯖꯨꯡꯕ ꯐꯥꯎꯔꯕ ꯂꯥꯏꯅꯥ ꯑꯁꯤ ꯅꯥꯔꯛꯀꯅꯤ ꯈꯜꯂꯨꯕ ꯁꯈꯤꯅꯥ ꯀꯩꯀꯩꯅꯣ ꯈꯔ ꯄꯤꯕꯗꯨꯅ ꯑꯣꯏꯕ ꯇꯥꯔꯦ ꯑꯁ ꯁꯣꯟꯊꯣꯛꯄꯅꯤꯗ ꯏꯕꯣꯛꯆꯧꯕꯤꯁꯤ ꯃꯤꯗꯁꯨ ꯀꯌꯥ ꯊꯣꯏꯅ ꯀꯥꯏꯖꯗꯕ ꯑꯍꯜꯅꯤ ꯐꯁꯨ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯕ ꯑꯗꯨꯕꯨ ꯀꯨꯏꯅ ꯁꯥꯡꯅ ꯄꯨꯜꯂꯣ ꯍꯥꯏꯕ ꯇꯝꯗꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯏꯕꯣꯛꯆꯧꯕꯤꯁꯤ ꯐꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯁꯨ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯕꯣꯛꯆꯧꯕꯤꯁꯤ ꯊꯥꯈꯥꯏꯃꯨꯛꯀꯤ ꯃꯇꯝ ꯁꯨꯖꯤꯜꯂꯛꯂꯤ ꯏꯕꯣꯛꯆꯧꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯈꯔꯁꯨ ꯋꯥꯕꯒ ꯄꯩꯁꯥ ꯄꯨꯊꯣꯛꯂꯒ ꯑꯩꯈꯣꯏꯅ ꯂꯥꯌꯦꯡꯒꯅꯤ ꯍꯥꯏꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥ ꯊꯣꯏꯅ ꯍꯦꯟꯅ ꯀꯣꯝꯕ ꯏꯃꯨꯡꯃꯛꯁꯨ ꯅꯠꯇꯦ ꯑꯁꯨꯝꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯏꯆꯟꯅꯨꯄꯤꯁꯤꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕ ꯆꯪꯉꯨꯔꯒ ꯃꯍꯥꯛꯀꯤ ꯈꯨꯖꯥꯝ ꯑꯁꯤ ꯃꯄꯥꯜꯗ ꯍꯩꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈꯤꯕꯅꯤ ꯆꯥꯛꯈꯨꯝꯗ ꯍꯥꯏꯕꯗꯤ ꯆꯥꯛꯈꯨꯝꯒꯤ ꯃꯄꯥꯜ ꯊꯪꯕ ꯁꯔꯨꯛ ꯌꯦꯅꯈꯥꯗꯣꯝꯗ ꯌꯦꯅꯈꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯊꯤ ꯀꯣꯝꯊꯤ ꯑꯣꯏꯅ ꯀꯣꯝ ꯃꯆꯥ ꯑꯃꯈꯛ ꯂꯩ ꯃꯗꯨꯗ ꯍꯩꯗꯣꯛꯎꯔꯕ ꯃꯇꯨꯡꯗ ꯏꯆꯟꯅꯨꯄꯤꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄꯅꯤ ꯃꯗꯨꯗ ꯑꯩꯈꯣꯏꯁꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯏꯆꯟꯅꯨꯄꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯃꯈꯥꯗ ꯐꯝꯊꯔꯒ ꯌꯥꯝꯅ ꯃꯁꯥꯁꯤ ꯊꯛ ꯊꯛ ꯅꯤꯛꯅ ꯀꯤꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯏꯆꯟꯅꯨꯄꯤꯁꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯍꯪꯂꯨꯕ ꯃꯇꯝꯗ ꯏꯆꯟꯅꯨꯄꯤꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯤꯔꯦ ꯀꯤꯔꯦ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯍꯥꯏꯗꯨꯅ ꯂꯩꯕꯅꯤ ꯃꯗꯨꯗ ꯕꯕꯥꯅ ꯁꯦ ꯏꯆꯟ ꯀꯩꯗꯧꯔꯒꯦ ꯁꯦ ꯕꯕꯥꯗ ꯑꯃꯨꯛꯇꯪ ꯁꯦꯡꯅ ꯍꯥꯏꯌꯨ ꯕꯕꯥ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯏꯃꯨꯡꯗ ꯈꯤꯇꯪ ꯊꯨꯅ ꯆꯪꯁꯤ ꯕꯕꯥ ꯑꯁꯤ ꯍꯥꯏꯗꯅ ꯏꯆꯟꯅꯨꯄꯤꯗꯣ ꯏꯃꯨꯡꯗ ꯈꯔ ꯊꯨꯅ ꯄꯨꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯤ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯏꯆꯟꯅꯨꯄꯤꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯅꯪꯒꯤ ꯅꯁꯥꯗ ꯀꯔꯤ ꯊꯣꯛꯈꯤꯕ ꯂꯩꯕꯒꯦ ꯍꯥꯏꯔꯒ ꯕꯕꯥꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯏꯆꯟꯅꯨꯄꯤꯅ ꯕꯕꯥ ꯑꯩꯒꯤ ꯏꯁꯥꯁꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯏꯕꯣꯛꯆꯧꯕꯤꯒꯤ ꯐꯤꯕꯝ ꯑꯣꯏꯅꯁꯨ ꯇꯧꯏ ꯅꯨꯄꯤ ꯑꯃ ꯃꯔꯨ ꯃꯔꯥꯡ ꯏꯀꯣꯛ ꯀꯣꯛꯂꯒ ꯑꯩꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯄꯅꯤ ꯃꯗꯨꯗ ꯑꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯏꯕꯣꯛꯆꯧꯕꯤꯒꯤ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯣꯏꯅꯁꯨ ꯇꯧꯏ ꯑꯩꯗꯤ ꯏꯁꯥꯁꯤ ꯄꯥꯈꯠꯄ ꯍꯦꯟꯃꯟꯗꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯅꯤ ꯑꯗꯨꯒꯗꯤ ꯑꯩꯅ ꯂꯥꯎꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯍꯦꯛꯇ ꯃꯥꯡꯈꯤ ꯃꯐꯝ ꯃꯔꯥꯡꯒ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯏꯆꯟꯅꯨꯄꯤꯗꯨ ꯌꯥꯝꯅ ꯀꯤꯔꯦ ꯍꯥꯏꯗꯅ ꯃꯆꯤꯜꯗꯁꯨ ꯌꯥꯝꯅ ꯍꯥꯏꯕ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯁꯨ ꯏꯕꯣꯛꯆꯧꯕꯤꯁꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏꯃꯤꯁꯦ ꯃꯄꯥꯜ ꯊꯣꯛꯄ ꯍꯧꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯤ ꯋꯥ ꯈꯔꯁꯨ ꯈꯟꯅꯔꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯁꯨꯅꯤ ꯑꯩꯁꯤ ꯂꯩꯀꯥꯏꯒꯤ ꯕꯣꯜ ꯁꯥꯟꯅꯐꯝ ꯂꯝꯄꯥꯛ ꯑꯗꯨꯗ ꯆꯠꯂꯤꯉꯩ ꯃꯇꯝꯗ ꯏꯃꯥꯟꯅꯕ ꯁꯨꯔꯟꯖꯣꯏ ꯀꯧꯕ ꯑꯃꯁꯨ ꯂꯩ ꯏꯃꯥꯟꯅꯕ ꯁꯨꯔꯟꯖꯣꯏꯅ ꯑꯩꯉꯣꯟꯗ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯈꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯁꯤ ꯍꯥꯏꯗꯅ ꯑꯩꯁꯦ ꯀꯧꯔꯛꯄꯅꯤ ꯃꯗꯨꯗ ꯑꯩꯁꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯏꯃꯥꯟꯅꯕ ꯁꯨꯔꯟꯖꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯚꯥꯏ ꯅꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯅꯕꯣꯛ ꯑꯗꯣ ꯀꯦꯟꯁꯔ ꯅꯥꯔꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯇꯥꯔꯤ ꯀꯃꯥꯏ ꯇꯧꯔꯒꯦ ꯅꯥꯔꯦ ꯚꯥꯏ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯍꯌꯦꯡ ꯍꯪꯆꯤꯠ ꯇꯝꯕꯒ ꯉꯝꯗ꯭ꯔꯕꯔꯥ ꯀꯔꯤꯅꯣ ꯀꯌꯥꯝꯕꯨ ꯀꯨꯏꯅ ꯍꯤꯡꯒꯗꯧꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯕꯣꯛꯆꯧꯕꯤꯁꯤ ꯃꯗꯨꯗ ꯏꯃꯥꯟꯅꯕꯗꯨꯅ ꯉꯥꯏꯈꯣ ꯍꯟꯗꯛ ꯃꯔꯛ ꯂꯩꯀꯥꯏꯅ ꯀꯩꯅꯣ ꯈꯔ ꯉꯥꯡꯅꯔꯤꯕꯁꯤ ꯑꯩꯕꯨ ꯃꯪꯂꯥꯍꯥꯔ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯇꯧꯕ꯭ꯔꯣ ꯏꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯕꯅꯤ ꯃꯗꯨꯗ ꯑꯩꯁꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯍꯪꯂꯨꯕ ꯃꯇꯝꯗ ꯏꯃꯥꯟꯅꯕꯁꯤꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯈꯤ ꯍꯦꯔꯥ ꯚꯥꯏ ꯑꯩꯁꯤ ꯅꯥꯀꯣꯏꯅꯅ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯇꯥꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯁꯤ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯥꯏꯕꯗꯨ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯁꯤ ꯅꯥꯀꯣꯏꯅꯅ ꯍꯥꯏꯔꯕꯅꯤ ꯃꯗꯨꯗ ꯑꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕꯗꯨꯗ ꯑꯩꯁꯦ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯏꯃꯥꯟꯅꯕꯗꯨꯅ ꯌꯦꯡꯉꯨ ꯍꯟꯗꯛ ꯃꯔꯛ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯩꯅꯣ ꯈꯔꯁꯨ ꯍꯥꯏꯅꯔꯤ ꯅꯈꯣꯏꯒꯤ ꯅꯕꯣꯛꯆꯧꯕꯤ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯅꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯣꯏꯅ ꯇꯧꯕ ꯖꯒꯥ ꯍꯥꯏꯕꯗꯤ ꯅꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯗꯒꯤꯅ ꯃꯃꯥꯡꯒꯤ ꯀꯣꯟꯊꯣꯡ ꯐꯥꯎꯕ ꯑꯗꯨꯃꯛ ꯆꯠꯂꯤ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯅꯔꯤꯕꯁꯤꯡ ꯑꯁꯤ ꯅꯪꯕꯨ ꯑꯃꯠꯇ ꯇꯥꯗꯕ꯭ꯔꯣ ꯚꯥꯏ
ꯑꯗꯨꯒꯨꯝꯕꯗꯤ ꯑꯩꯗꯤ ꯇꯥꯗꯤ ꯑꯗꯣ ꯍꯟꯗꯛ ꯃꯔꯛ ꯑꯩꯈꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯁꯥꯈꯤꯅꯥ ꯈꯔꯗꯤ ꯐꯪꯕꯒꯨꯝ ꯇꯧꯏ꯫ ꯀꯦꯟꯁꯔꯅ ꯅꯥꯔꯕ ꯃꯤꯑꯣꯏ ꯑꯁꯤ ꯀꯟꯕ ꯉꯝꯗꯅ ꯁꯤꯔꯅꯤ ꯍꯥꯏꯕꯁꯤ ꯂꯥꯁ ꯁ꯭ꯇꯦꯖꯇ ꯈꯛꯇ ꯈꯪꯕꯅꯤ꯫ ꯑꯗꯨꯅ ꯏꯕꯣꯛꯆꯧꯕꯤꯒꯤ ꯂꯥꯁ ꯁ꯭ꯇꯦꯖꯀ ꯑꯣꯏꯕꯒ ꯑꯩꯈꯣꯏꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯕꯅꯤ꯫ ꯈꯪꯉꯤ꯫ ꯑꯗꯣ ꯀꯩꯗꯧꯔꯨꯅꯤ, ꯂꯥꯌꯦꯡꯕꯁꯨ ꯉꯝꯃꯔꯣꯏꯅ ꯃꯤꯅꯁꯨ ꯀꯩꯅꯣ ꯈꯔꯁꯨ ꯍꯥꯏꯅꯩ꯫ ꯑꯗꯨꯅꯤ ꯃꯇꯝ ꯉꯥꯏꯅ ꯍꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯏꯇꯥꯎ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯗꯨꯅ ꯕꯣꯜ ꯁꯥꯟꯅꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯄ꯭ꯔꯞ ꯆꯪꯂꯛꯄꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯑꯁꯤ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯑꯣꯏꯁꯤꯜꯂꯤ꯫ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯀꯧꯔꯛꯂꯒ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯃꯥꯏ ꯑꯁꯤ ꯐꯂꯩ ꯊꯣꯛꯂꯒ ꯍꯦꯛ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯏꯕꯣꯛꯆꯧꯕꯤꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯅꯁꯨ ꯇꯧꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯋꯥꯄꯜ ꯃꯔꯛ ꯑꯁꯣꯝꯁꯤꯗ ꯁꯣꯔ ꯂꯥꯎꯕ ꯃꯈꯩ ꯆꯪꯁꯤꯟꯈꯤ꯫ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯑꯩꯁꯨ ꯎꯍꯧꯕꯅꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯤꯕ ꯍꯦꯟꯃꯟꯗꯅ ꯄ꯭ꯔꯞ ꯏꯃꯨꯡꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕ ꯇꯧꯗ ꯑꯗꯨꯃꯛ ꯆꯪꯂꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯔꯒ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯂꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯕꯕꯥꯒꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯂꯛꯑꯒ ꯋꯥꯔꯤ ꯋꯥꯇꯥꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯦ꯫ ꯃꯗꯨꯗ ꯕꯕꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯀꯩꯅꯣ ꯈꯔꯁꯨ ꯍꯥꯏꯅꯔꯕꯅꯤ꯫ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯃꯥꯆꯧꯕꯤꯁꯤ ꯊꯣꯛꯏ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯀꯩꯅꯣ ꯈꯔꯁꯨ ꯍꯥꯏꯅꯔꯕꯅꯤ꯫ ꯑꯁ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦꯗ꯫ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯁꯨ ꯀꯤꯊꯤ ꯀꯤꯔꯨꯝ ꯂꯣꯏꯅ ꯇꯧꯅꯔꯕꯅꯤ꯫ ꯃꯗꯨꯗ ꯏꯆꯥꯅꯨꯄꯤꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯕꯕꯥ, ꯑꯩꯗꯤ ꯅꯍꯥꯟ ꯊꯦꯡꯅꯈꯤꯕꯗꯣ ꯑꯩꯗꯤ ꯏꯁꯥꯁꯤ ꯄꯪꯀꯤꯗ ꯀꯤꯔꯦ꯫ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯏꯕꯣꯛꯆꯧꯕꯤꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯕꯁꯤ ꯑꯩꯁꯨ ꯉꯁꯤ ꯉꯔꯥꯡꯗ ꯈꯪꯂꯛꯄꯅꯤ꯫ ꯑꯗꯣ ꯅꯕꯣꯛꯆꯧꯕꯤꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯑꯩꯈꯣꯏ ꯂꯩꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯇꯧꯕꯁꯤ ꯇꯧꯗꯕꯁꯨ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨ ꯈꯪꯗ꯭ꯔꯦ, ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗꯦ꯫ ꯌꯦꯡꯉꯨ, ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯁꯨꯅꯤ ꯑꯩꯁꯤ ꯂꯩꯀꯥꯏꯒꯤ ꯁꯦꯕꯥ ꯇꯧꯕ ꯀꯥꯔꯛꯄ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯁꯣꯏꯕꯒ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯦꯞꯄꯒ ꯑꯗꯨꯝ ꯂꯩꯕꯒꯨꯝꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯟꯅꯔꯛꯂꯕ ꯐꯥꯎꯕꯗ ꯑꯗꯨꯝ ꯎꯕꯒꯨꯝ ꯀꯔꯤꯒꯨꯝꯕ ꯁꯥꯈꯤꯅꯥ ꯈꯔꯗꯤ ꯊꯦꯡꯅꯔꯛꯄꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯝꯗꯨꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯈꯔ ꯈꯖꯤꯛꯇꯤ ꯑꯗꯨꯝ ꯑꯋꯥ ꯑꯅꯥ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯁꯤ ꯃꯤꯅꯥꯗꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯊꯣꯛꯄꯗꯤ ꯑꯣꯏꯈꯤꯗꯦ꯫ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯄꯜꯂꯛꯄ ꯃꯇꯝꯗ ꯑꯩꯁꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯗꯅ ꯕꯕꯥꯗ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯂꯩꯀꯥꯏꯒꯤ ꯃꯪ ꯑꯁꯤ ꯊꯣꯡ ꯊꯤꯡꯖꯤꯜꯂꯝꯗꯕꯒꯤꯅꯤ꯫ ꯑꯁꯤꯕꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯈ꯭ꯔꯄꯣꯠꯅꯤꯗ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯪ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤ ꯊꯤꯡꯖꯤꯟꯗ꯭ꯔꯤꯕꯅꯣꯅ ꯑꯩꯈꯣꯏꯅ ꯍꯪꯅꯔꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕ ꯈꯔ ꯂꯩ꯫ ꯌꯨ ꯉꯥꯎꯈꯠꯂꯛꯑꯒ ꯃꯈꯣꯏꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯣ ꯑꯃꯠꯇꯁꯨ ꯊꯤꯔꯝꯕ ꯇꯧꯗꯅ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯍꯜꯂꯛꯄꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕ ꯇꯧꯔꯒ ꯃꯪ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯟꯈꯤꯕꯅꯤ꯫ ꯂꯩꯀꯥꯏ ꯑꯁꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯀꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯛꯂꯕꯅꯤ꯫ ꯕꯕꯥ, ꯑꯩꯅ ꯋꯥꯔꯤꯗ ꯀꯔꯤꯗ ꯇꯥꯈꯤꯕꯗꯨꯗꯤ ꯃꯪꯐꯝ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯃꯪꯊꯣꯡ ꯊꯤꯡꯖꯤꯜꯂꯕꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯍꯥꯏ, ꯑꯗꯨꯒ ꯃꯪꯊꯣꯡ ꯍꯥꯡꯂꯕꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯑꯩꯅꯁꯨ ꯍꯥꯏꯐꯦꯠꯇꯤ ꯇꯥꯈꯤ꯫ ꯃꯤꯁꯤ ꯃꯤꯅꯥꯁꯤ ꯊꯣꯛꯇꯤ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯖꯥꯠꯅꯤ꯫ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯁꯍꯨꯝ ꯈꯔ ꯐꯪꯉꯦ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕꯁꯤꯅꯁꯨ ꯑꯐꯕ ꯃꯥꯏꯕ ꯑꯣꯏꯕꯒꯤ ꯈꯔꯁꯨ ꯐꯔꯤꯕꯅꯤ꯫ ꯅꯠꯇ꯭ꯔꯒꯗꯤ ꯂꯩꯀꯥꯏꯁꯤ ꯈꯥꯕꯩ ꯈꯔ ꯁꯥꯔꯒ ꯄꯨꯡꯇꯨꯝ ꯇꯨꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯦ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯁꯨ ꯏꯁꯥꯁꯤ ꯍꯨꯃꯥꯡꯅ ꯈꯔꯁꯨ ꯂꯨꯞꯈꯤꯕꯒ ꯏꯁꯥꯁꯤ ꯈꯣꯡ ꯈꯨꯠ ꯆꯥꯝꯊꯣꯛꯂꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯔꯒꯦ ꯍꯥꯏꯗꯅ ꯃꯅꯤꯡ ꯊꯣꯡꯗ ꯊꯣꯛꯂꯒ ꯕꯕꯥꯁꯨ ꯏꯃꯥꯁꯨ ꯁꯪꯍꯜꯂꯝꯗꯦ꯫ ꯕꯕꯥꯒ ꯏꯃꯥꯒꯅꯁꯨ ꯃꯈꯣꯏꯁꯤ ꯃꯅꯤꯡ ꯊꯣꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯐꯛꯂꯥꯡ ꯃꯄꯥꯗꯨꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯏꯆꯥꯅꯨꯄꯤꯗꯤ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯄꯣꯊꯥꯈ꯭ꯔꯦ꯫ ꯑꯩꯁꯨ ꯕꯕꯥꯒ ꯏꯃꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯂꯩꯕꯗꯨꯗ ꯀꯌꯥ ꯊꯣꯏꯅꯁꯨ ꯏꯁꯥꯁꯤ ꯑꯀꯤꯕꯁꯨ ꯑꯃꯠꯇ ꯐꯥꯎꯔꯨꯗꯕ ꯃꯔꯝꯅ ꯏꯁꯥꯁꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯁꯨ ꯈꯜꯂꯨꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯣꯡ ꯈꯨꯠ ꯆꯥꯝꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯎꯅꯥ ꯋꯥꯅꯥ ꯃꯌꯥꯝ ꯄ꯭ꯔꯦꯛ ꯂꯥꯎꯔꯒ ꯃꯈꯣꯜ ꯈꯔ ꯊꯣꯛꯄ ꯍꯧꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯥꯏ ꯐꯂꯩ ꯊꯣꯛꯂꯒ ꯍꯦꯛ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯀꯩꯅꯣꯗ, ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯄ꯭ꯔꯦꯛ ꯂꯥꯎꯔꯒ ꯃꯈꯣꯜ ꯈꯔ ꯊꯣꯔꯛꯂꯤꯕꯁꯤ ꯁꯩꯇ ꯑꯩꯗꯤ ꯏꯁꯥꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯀꯤꯖꯈ꯭ꯔꯦꯗ꯫ ꯐꯔꯦ, ꯈꯔ ꯊꯨꯅ ꯆꯪꯂꯒꯦ ꯏꯃꯨꯡꯗ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯕꯅꯤ꯫ ꯕꯕꯥꯁꯨ ꯏꯃꯥꯁꯨ ꯃꯈꯣꯏꯁꯨ ꯃꯥꯒꯤ ꯃꯐꯝꯁꯤꯡꯗ ꯑꯗꯨꯃꯛ ꯂꯣꯏꯅ ꯆꯪꯂꯛꯈ꯭ꯔꯦ꯫ ꯑꯩꯁꯨ ꯑꯩꯒꯤ ꯏꯐꯝꯗ ꯆꯪꯂꯛꯑꯕ ꯃꯇꯝꯗ ꯇꯨꯝꯊꯔꯒꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝꯗꯅꯤ꯫ ꯃꯇꯝ ꯑꯗꯨ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯒꯤ ꯃꯇꯝꯗꯅꯤ꯫
ꯏꯕꯣꯛꯆꯧꯕꯤꯒ ꯑꯩꯈꯣꯏꯒ ꯇꯥꯏꯅꯕ ꯀꯔꯛ ꯑꯁꯤꯗ ꯁꯨꯝꯕꯟ ꯁꯨꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯌꯥꯝꯅ ꯍꯧꯅ ꯇꯥꯕ ꯍꯧꯔꯛꯄꯅꯤ꯫ ꯊꯥꯏꯅꯉꯥꯏꯒꯤ ꯃꯇꯝꯗ ꯐꯧ ꯁꯨꯅꯕ ꯁꯨꯝꯕꯟ ꯑꯁꯤ ꯗꯣꯡ ꯗꯣꯡ ꯂꯥꯎꯅ ꯍꯦꯛꯇ ꯁꯨꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯄꯅꯤ꯫ ꯁꯨꯔꯤꯕꯁꯤꯁꯨ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯃꯈꯣꯜ ꯑꯁꯤ ꯍꯩ 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 ꯑꯁꯤ ꯍꯥꯏꯗꯅ ꯃꯈꯣꯜ ꯈꯔꯁꯨ ꯑꯗꯨꯃꯛ ꯇꯥꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅꯁꯨ ꯈꯜꯂꯤ, ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯅꯣ ꯁꯨꯝꯕꯟꯒ ꯁꯨꯔꯛꯂꯤꯕꯁꯤꯅ? ꯑꯁ ꯖꯥꯠꯖꯥꯠꯅꯤꯀꯣ꯫ ꯏꯕꯣꯛꯆꯧꯕꯤꯁꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯒ ꯂꯩꯕꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯆꯨꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯑꯩꯁꯦ ꯑꯗꯨꯃꯛ ꯂꯩꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯜꯁꯤꯡ ꯑꯗꯨꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯈꯟꯕ ꯇꯧꯗ ꯑꯗꯨꯝ ꯇꯧꯍꯧꯔꯕꯅꯤ꯫ ꯑꯩꯁꯨ ꯏꯁꯥꯗ ꯀꯤꯇꯨꯖꯨꯡꯕ ꯑꯃꯠꯇ ꯐꯥꯎꯕꯁꯨ ꯇꯧꯗ ꯑꯗꯨꯃꯛ ꯇꯨꯝꯊꯔꯦ꯫ ꯑꯁꯨꯝꯅ ꯄꯨꯡ 1:30 ꯇꯥꯔꯛꯄ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯀꯞ ꯑꯁꯤ ꯈꯪꯊꯣꯛ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯇꯨꯝꯊꯕꯁꯨ ꯐꯅ ꯀꯟꯅ ꯊꯦꯝꯃꯤ, ꯑꯗꯨꯕꯨ ꯇꯨꯝꯊꯕꯁꯤ ꯄꯥꯛꯅ ꯌꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯌꯥꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯈꯧꯗꯦꯝꯂꯛꯂꯒ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯂꯥꯛꯄꯒꯨꯝꯅ ꯑꯩꯁꯤ ꯁꯥꯎꯝ ꯈꯔꯁꯨ ꯐꯪꯂꯛꯄꯅꯤ꯫ ꯃꯅꯤꯡ ꯊꯪꯕꯗ ꯈꯥꯔꯤꯕ ꯁꯝꯕꯜ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯅ ꯍꯦꯛꯇ ꯊꯨꯗꯦꯛꯇꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯏꯪꯈꯣꯜ ꯑꯁꯤꯗ ꯅꯩꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯄꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯊꯣꯛꯂꯒ ꯌꯦꯡꯒꯦ ꯈꯜꯂꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯤꯔꯛꯄ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯊꯣꯛꯄꯒ ꯑꯃꯠꯇ ꯉꯝꯂꯝꯗ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯄꯨꯡꯖꯥꯜ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯑꯁꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯍꯦꯛꯇ ꯇꯥꯔꯛꯄꯅꯤ꯫ ꯁꯣꯏꯗ꯭ꯔꯦ, ꯏꯕꯣꯛꯆꯧꯕꯤꯁꯤ ꯍꯌꯦꯡ ꯍꯪꯆꯤꯠ ꯇꯝꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯇꯝꯅꯔꯤꯕꯁꯤꯗ ꯏꯕꯣꯛꯆꯧꯕꯤꯁꯤ ꯁꯣꯏꯗ꯭ꯔꯦ ꯁꯈꯤꯅꯥ ꯃꯌꯥꯝ ꯑꯃ ꯄꯤꯔꯕꯅꯤ ꯍꯥꯏꯗꯅ ꯑꯩꯁꯤ ꯋꯥꯈꯜꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯣꯡꯉꯥꯟꯐꯨꯡ ꯇꯧꯔꯛꯀꯗꯧꯔꯦ꯫ ꯇꯨꯝꯊꯕꯁꯨ ꯄꯥꯛꯅ ꯌꯥꯗꯅ ꯑꯩꯁꯤ ꯑꯗꯨꯃꯛ ꯂꯩꯔꯕꯅꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯏꯕꯣꯛꯆꯧꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯀꯞꯅꯩ꯫ ꯃꯗꯨꯗ ꯕꯕꯥꯒ ꯏꯃꯥꯒꯅꯁꯨ ꯈꯔ ꯊꯨꯅ ꯍꯧꯒꯠꯂꯒ ꯏꯕꯣꯛꯆꯧꯕꯤ ꯍꯣꯏꯗ ꯄ꯭ꯔꯞ ꯆꯠꯈꯤ꯫ ꯏꯆꯟꯅꯨꯄꯤꯒ ꯑꯩꯒ ꯊꯅꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯕꯣꯛꯆꯧꯕꯤꯗꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯄꯥꯎ ꯆꯦꯜꯂꯛꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛꯇꯪ ꯌꯥꯎꯔꯨꯏ꯫ ꯏꯕꯣꯛꯆꯧꯕꯤꯁꯤ ꯃꯔꯨ ꯃꯔꯥꯡ ꯏꯀꯣꯛ ꯀꯣꯛꯂꯕꯅꯤ, ꯃꯁꯝꯒ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯏꯕꯣꯛꯆꯧꯕꯤꯁꯤ ꯍꯦꯛ ꯂꯩꯈꯤꯗꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯁꯤ ꯁꯣꯔꯥꯛ ꯃꯅꯨꯡꯗ ꯐꯥꯎꯕ ꯏꯁꯥꯁꯤ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯣꯔꯥꯛ ꯃꯅꯨꯡꯗ ꯍꯦꯛꯇ ꯇꯝꯅꯕ ꯍꯥꯏꯕꯗꯨꯃꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯈꯤꯗ꯭ꯔꯦ꯫ ꯏꯕꯣꯛꯆꯧꯕꯤꯁꯤ ꯁꯤꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗꯤ ꯏꯕꯣꯛꯆꯧꯕꯤꯒꯤ ꯊꯋꯥꯏꯁꯤ ꯂꯧꯕ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯒ ꯉꯁꯤꯃꯛꯁꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯈꯟꯖꯤꯜꯂꯨꯕ ꯃꯇꯝꯗ ꯏꯁꯥꯗ ꯑꯀꯤꯕ ꯇꯨꯖꯨꯡꯕꯗꯤ ꯑꯗꯨꯃꯛ ꯐꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯊꯣꯛꯄ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯜꯂꯕꯅꯤꯅ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ꯫